Bisnupur District ki Moirang Dalaiba Indian National Army INA Martyr'S Memorial Complex da INA ki firal chingkhat khibagi marfu mathoirak subaning sing thauram pangthokre Governor Ajay Kumar Vallana luchingduna Laikhidraba Indian National Army ki luchingba Netaji Subhash Chandra Bose ki mitamda laikatuna ikai khumnaba utke loinana lainga ki makok thongba official single loinana INA Museum su yengsin ke thauram gi sarukama oina nambol gi maibam lot paching da laiba India Peace Memorial dagi hauraga Azathin Force ki machu ahung gi firal thet pa biker cham henbana Moirang tamna laklaga INA Memorial da lamthung fam oiduna mapung oiba thauram haudoke Moirang da pangthokpa thauram da Governor Ajay Kumar Vallana Manipur da India gi art amasung culture puari gi oiba Machak kayagi maruoiba mafam oire INA na India gi firal ahanba oina yungkiba Moirang asisu culture gi capital amane haujik thokliba irang asina nungaitaba khara thoklagaso INA na ningtamna ba hotnakiba adu ningsingba mathautai thauna lingjel laina aikoi masel amata oina punsinduna apunbagi saktam ningsingbaga loina na ingtapa amasung marachetpa lamdam oiba oinaba hotnaminarasi haike